Musi musiba thaumaigi mangalda Hemanta manakta ningaida tumlibi mirol tadribi masanupi gi tanauraba maithongda yenglaga amakpa wakhal kaya marumna langoi sansilai ipagi bema memton lairaba napa aina nahakpu matau karamna napukning karisu sohandana saunloba yoktoribano naning kitang thungdabaga laikhidraba namabu kauraga kappado ipa taba ngamloye Tamoise masih tana kaire asumna khana mapi leptana sintharakle asumna mawon kaya khalabagi matungda mahaksu uithakre mapung phan hek tumthakibaga manglan amakhak manglamme manglanduda mahak mi kanasu changnadaba piktak tauba lambi amada changlaklamme khara sangna changnabagi matungda umang amakhak thengnaramme umangdu asukki matik phajaramme umang asigi manungda upalopal kaya marum yenglaga asum changsilakpa matamda uhodabadagi nung amada khudi thibadagi upsillaga taramme Hemanta haugatnaba honaramme matamduda mahaki mamangda khara lapna lairen amakhak lairambadu ure maduda mahak kiboi lakpoi laimaida upsillaga machi lengda tumin lairamme lairen adusu ngaihakti machi lengda tumin lairambadagi maku huraklamme aduga hudokraba makusingdugi marakta langtek langba mani amakhak othoklamlaga asukpa napi maraklomda amuk sangkhe manidu uba matamda Hemanta harauboi lakpoi thuk launa hogatlaga manidugi manakta chansillamme yamna thuna manidu makutna paisillaga ngaihakti harauba henmankhibana kari togani haiba khangdaba makhai tuminna leplaga lei adubu umangdugi manungda khurak hangda leiriba tamnalai singduna Hemantagi makutta pariba manidubu uruba matamda manidu munnabagidamak akanba saptra amaga loinena pasinaraklamme Hemantasu tamnalai singaduna mahaki maikei tamna paisilakpaduda thawai hingnabagidamak maikei khangda nungsikki mang tharaga chelamme mahakna asum chelakpa matamda achauba turel amagi mapal yorakhe matamasida tamnalai singaduna Hemantabu ikoi koisinkhre tamnalai singaduna manidubu munnaba honarakpa matamda Hemantagi makhuttagi manidu nathokiduna turelda tasinkhre khoisaunaraba tamnalai singaduna tainafam khangdabadagi Hemantabu hatoklaga makok phaidatlaga makhoi masa masagi mafamda amuk hanakhiramme Hemantagi isingdu turelda chentharakpadagi turelgi isingda tenkhe manungda taraga leiriba maniduda Hemantagi iduna thenglure matamduda manidu mai hauna yamna kanna sagalakhe aduga ahoba makhol amaga loinena pokhairaklamme pokhaikraba aduda angauba manil khara paithorakhe manil adudagi angakpa phangna phajabi nupi amakhak olaklaga tureldudagi phawalaklamme matamduda ningaidana tumlamba Hemantadu mamit khangpang panglakhe aduga masagi makoktu pairaga matomta yamna pakhatna sonjaramme is aidi asengbagi koksi yaudraboi khalure asumna amok sor sangna hontharaga masanupidu amok phaijob sembiramme matamsida yenkhong ahanba su khonglakpadagi mahak ayuk ngana hogatlaga imunggi thabak inkhang pomba tauba haure adubu numit adumadi mangda ukhiba manidu adumak uraga leiramme numit asimadi mahak thabak amata ningthina tawpham chafam khanglamde manidugi maramda mawon khalamme masanupi memtonna ningai tobagi khonjal taragasu mapukningdu khoirang khoisaunaba phawramme adumak oidunasu khoisaunariba pumnamaktu tuminna phajinjaramme mapukningda langtaknaba asum henjilakpadagi numidang waramgi matamda yumthangnabada leiba miyai chalabi mau amada ngasi ahingsimatang masanupidu amukta lawbiramo thabak ama chaluge haiduna memtonbu mau aduda piramlaga Hemantana umang taba lambi adomda laklamme haibaga taubaga umangda ukhiba umang yogadauba apikpa lambi masadu yoraduna lambi duda changsilaklamme matam asidadi numidangsu oisilaklamme adubu thabal phabana maram oiraga thoina mamba haibadudi oiramde Hemanta chatna wakhalda mawon khalle aina umangsida changsilakisibo karigino mangda ukhiba manidubo asengba daramgani khaluriba isisu kayada ngakraba mino aibu
ꯎꯃꯪꯒꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯂꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯅꯤꯗꯨ ꯊꯦꯡꯅꯕ ꯊꯣꯛꯂꯒꯅ ꯇꯝꯅꯂꯥꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯑꯁꯦꯡꯕꯃꯛꯀꯤ ꯍꯥꯠꯈ꯭ꯔꯒꯅ ꯀꯝꯗꯧꯕ? ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯏꯄꯥ ꯏꯆꯥ ꯁꯤꯃꯤꯟꯅꯒꯗꯧꯒꯤ ꯁꯔꯨꯛ ꯀꯩꯅ ꯆꯥꯔꯒ ꯁꯥ, ꯇꯝꯅꯂꯥꯏꯁꯤꯡꯅ ꯍꯥꯠꯂꯒ ꯍꯥꯠ, ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯏꯆꯥꯗꯤ ꯃꯐꯝ ꯈꯪꯅ ꯁꯤꯟꯅꯔꯝꯂꯕꯅꯤ꯫ ꯑꯁꯨꯝ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯎꯃꯪꯒꯤ ꯃꯅꯨꯡꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯥ ꯀꯩ ꯂꯝꯍꯨꯏ ꯀꯌꯥꯃꯔꯨꯝꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯅ ꯎꯃꯪꯗꯨ ꯄꯨꯡꯅꯤꯟ ꯍꯦꯛ ꯅꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯃꯌꯥꯝꯗꯨ ꯇꯥꯔꯨꯔꯒ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯃꯟꯕꯅ ꯃꯁꯥꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯝꯃꯦ꯫ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇꯦ꯫ ꯈꯨ ꯀꯨꯜꯂꯒ ꯁꯟ ꯁꯥꯔꯒ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯆꯠꯂꯝꯃꯦ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯨꯠꯅ ꯅꯣꯡꯁꯥ ꯑꯃꯒꯤ ꯃꯃꯩꯗ ꯄꯥꯏꯔꯨꯔꯦ꯫ ꯅꯣꯡꯁꯥꯗꯨꯅ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯦ꯫ ꯅꯣꯡꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯅꯣꯡꯁꯥꯅ ꯐꯪꯂꯝꯗꯥꯏꯗ ꯍꯦꯃꯟꯇ ꯌꯥꯝꯅ ꯂꯨꯕ ꯀꯣꯝꯖꯥꯎ ꯑꯃꯗ ꯇꯥꯁꯤꯜꯂꯛꯂꯝꯃꯦ꯫ ꯃꯈꯥꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯀꯣꯛꯇꯨ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯐꯅ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯦ꯫ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯃꯃꯤꯠ ꯀꯥꯕꯛ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯂꯥꯛꯂꯤꯕ ꯃꯉꯥꯜꯗꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯨꯔꯨꯡꯒꯨꯝꯂꯕ ꯂꯝꯕꯤ ꯑꯃꯈꯛ ꯂꯩꯕ ꯎꯔꯦ꯫ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯎꯔꯦ꯫ ꯏꯔꯥꯞ ꯂꯥꯞꯇꯅ ꯃꯅꯤꯒꯨꯝꯅ ꯂꯪꯂꯕ ꯂꯩꯕꯥꯛ ꯂꯩ ꯆꯕꯨꯟ ꯑꯃꯈꯛ ꯅꯤꯡꯊꯤꯅ ꯁꯥꯠꯂꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯍꯦꯃꯟꯇ ꯇꯞꯂꯤ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯂꯩꯕꯥꯛ ꯂꯩꯁꯤꯡꯗꯨꯕꯨ ꯃꯈꯨꯠꯅ ꯅꯥꯜꯂꯨꯔꯦ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯒꯤ ꯀꯨꯔꯥꯛ ꯀꯌꯥꯃꯔꯨꯝ ꯂꯩꯕꯥꯛ ꯂꯩꯒꯤ ꯂꯩꯅꯥꯁꯤꯡꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯅꯤꯡꯊꯤꯔꯕꯤ ꯃꯉꯥꯜ ꯅꯥꯏꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨ ꯎꯕ ꯃꯇꯝꯗ ꯍꯦꯃꯟꯇ ꯃꯍꯥꯛꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯈꯨꯔꯨꯝꯖꯔꯝꯃꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯦꯃꯟꯇꯕꯨ ꯊꯧꯖꯥꯜꯕꯤꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯂꯩꯅꯨꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯃꯇꯝꯗꯨꯗ ꯍꯦꯃꯟꯇ ꯃꯍꯥꯛꯅ ꯃꯃꯪꯗ ꯎꯈꯤꯕ ꯑꯃꯗꯤ ꯂꯩꯅꯨꯡꯁꯤꯗ ꯌꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯧ ꯍꯥꯏꯕꯁꯤ ꯇꯝꯂꯝꯗꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯋꯥꯅ ꯈꯨꯕꯥꯛ ꯃꯌꯤꯗ ꯍꯤꯡꯉꯨ ꯍꯥꯏꯅ ꯇꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯑꯣꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯄꯥꯝꯂꯕꯗꯤ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯋꯥꯠꯇ ꯄꯥꯗꯕ ꯑꯃꯗꯤ ꯑꯣꯏꯍꯟꯕ ꯉꯝꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯂꯩꯅꯗꯤ ꯅꯍꯥꯛ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗꯒꯤ ꯄꯨꯟꯁꯤꯁꯤ ꯉꯁꯤ ꯐꯥꯎꯕ ꯁꯥꯟꯇꯤ ꯂꯩꯕ ꯍꯥꯏꯕꯗꯣ ꯌꯥꯎꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯆꯈꯥꯎꯁꯤ ꯁꯥꯟꯇꯤ ꯂꯩꯔꯣꯏꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯈꯥꯎ ꯍꯥꯟꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯁꯥꯟꯇꯤ ꯂꯩꯇꯕꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯔꯦ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯇꯒ ꯃꯨꯟꯅ ꯈꯟꯈꯣ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩ 100ꯔꯛ ꯈꯜꯂꯕꯁꯨ ꯀꯔꯤꯁꯨ ꯍꯣꯡꯂꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯆꯪꯖꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯅꯤꯒꯨꯝꯅ ꯂꯪꯂꯕ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯅꯥ ꯑꯃꯈꯛ ꯍꯦꯛꯂꯒ ꯍꯦꯃꯟꯇꯗ ꯄꯤꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯁꯦ, ꯂꯩꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯂꯩꯅꯥꯁꯤ ꯂꯣꯏꯅꯕꯗꯒꯤ ꯅꯍꯥꯛ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯦꯜ ꯄꯥꯏꯕ, ꯋꯥꯠꯇ ꯄꯥꯗꯕ, ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯂꯩꯁꯤ ꯈꯪꯈꯤꯕꯗꯒꯤ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯁꯨ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯂꯩꯁꯤ ꯁꯤꯟꯅꯈꯤꯕ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯂꯩꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯤ ꯀꯌꯥꯃꯔꯨꯝꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯃꯁꯤꯒꯤ ꯂꯩꯁꯤ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯐꯠꯇꯕ ꯀꯌꯥꯃꯔꯨꯝꯗ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯏ꯫ ꯍꯦꯃꯟꯇꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯆꯦꯛꯁꯤꯟꯅ ꯏꯟꯖꯒꯅꯤ꯫ ꯂꯩꯁꯤ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯦꯃꯟꯇꯗꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯀꯣꯝꯗꯨꯒꯤ ꯃꯊꯛ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯦ꯫ ꯃꯇꯝꯗꯨ ꯅꯣꯡ ꯐꯖꯅ ꯉꯥꯜꯂꯝꯂꯦ꯫ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯂꯕꯗꯨꯗ ꯃꯅꯤꯒꯨꯝ ꯂꯪꯂꯝꯕ ꯂꯩꯕꯥꯛ ꯂꯩꯗꯨ ꯏꯆꯝ ꯆꯝꯕ ꯂꯩ ꯑꯃꯒꯨꯝ ꯑꯃꯨꯛ ꯂꯩꯔꯦ꯫ ꯂꯩꯕꯥꯛ ꯂꯩꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯦ꯫ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯁꯥ ꯀꯩ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫
ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯤ ꯑꯉꯧꯕ ꯑꯃꯗ ꯂꯩꯕꯥꯛ ꯂꯩꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯏꯁꯤꯜꯂꯒ ꯐꯤꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯕꯥꯛ ꯂꯩꯗꯨꯕꯨ ꯌꯣꯝꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯤ ꯃꯦꯝꯇꯣꯟꯕꯨ ꯑꯃꯨꯛ ꯂꯧꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯆꯦꯡ ꯈꯔꯗꯨ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯁꯤꯡ ꯊꯤꯕ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯐꯥꯎꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯤꯡ ꯀꯥꯔꯒ ꯁꯤꯡ ꯆꯜꯂꯨꯒꯦ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯒ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃꯈꯛ ꯄꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯤꯡꯊꯛꯇ ꯀꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯤꯡ ꯑꯁꯤꯗ ꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯑꯀꯪꯕ ꯎꯁꯥ ꯋꯥꯁꯥ ꯑꯃꯠꯇ ꯐꯥꯎꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯆꯤꯡꯅꯨꯡꯗꯨꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯗꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯦ꯫ ꯃꯐꯝꯁꯤꯗꯗꯤ ꯁꯤꯡ ꯑꯀꯪꯕꯁꯨ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒ ꯑꯃꯨꯟꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝꯁꯨ ꯄꯥꯟꯕ ꯎꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯅꯪꯒꯟꯗ ꯄꯣꯔꯤꯕꯤ ꯃꯦꯝꯇꯣꯟꯗꯤ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯐꯖꯈ꯭ꯔꯕ ꯎꯊꯛꯇ ꯁꯥꯠꯄ ꯍꯩ ꯂꯩ ꯀꯌꯥꯃꯔꯨꯝꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯤꯡꯉꯥꯏꯒ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯌꯥ ꯀꯥꯔꯒ ꯃꯍꯧꯁꯥꯒꯤ ꯐꯖꯕꯗꯨ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝꯗꯨ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯖꯔꯝꯃꯦ꯫ ꯍꯦꯃꯟꯇ ꯁꯤꯡ ꯑꯁꯨꯝ ꯆꯜꯂꯝꯕꯗꯒꯤ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃꯈꯛ ꯎꯔꯛꯂꯝꯃꯦ꯫ ꯃꯍꯥꯛꯅ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯁꯤꯡꯁꯤꯡꯗꯨ ꯄꯨꯟꯅ ꯄꯩꯁꯤꯜꯂꯒ ꯊꯅꯝꯂꯒ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪꯗꯨ ꯄꯥꯏꯔꯒ ꯈꯣꯡ ꯂꯝꯕꯤꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯦ꯫ ꯐꯅ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯃꯆꯥ ꯑꯃꯈꯛ ꯂꯩꯕ ꯎꯔꯦ꯫ ꯌꯨꯝꯗꯨ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯐꯅ ꯀꯨꯏꯅ ꯃꯤ ꯂꯩꯅꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯆꯪꯅꯈꯤꯗ꯭ꯔꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯎꯆꯤ ꯑꯄꯨꯝꯕ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥ ꯀꯌꯥꯃꯔꯨꯝ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯤꯔꯥꯡ ꯃꯍꯨꯝ ꯀꯌꯥꯃꯔꯨꯝꯅ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯨꯞꯁꯤꯜꯂꯤ꯫ ꯃꯤꯔꯥꯡꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯗꯨ ꯃꯈꯨꯠꯅ ꯈꯖꯤꯛꯇꯪ ꯏꯜꯂꯨꯕ ꯃꯇꯝꯗ ꯊꯣꯡꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯎꯔꯤꯕꯗꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯨ ꯄꯤꯛ ꯊꯟꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡ ꯀꯌꯥꯃꯔꯨꯝ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯈꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯔꯒ ꯍꯦꯃꯟꯇꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯦ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯁꯤ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯈꯔꯅ ꯍꯨꯔꯥꯜꯂꯒ ꯃꯐꯝꯁꯤꯗ ꯄꯩꯁꯤꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯤꯈꯤꯕ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯦ꯫ ꯍꯦꯃꯟꯇ ꯃꯆꯥꯅꯨꯄꯤꯕꯨ ꯇꯨꯝꯈꯤꯕꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯥꯡꯗ ꯑꯆꯧꯕ ꯀꯣꯝ ꯑꯃꯈꯛ ꯇꯧꯔꯝꯃꯦ꯫ ꯑꯗꯨꯒ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯃꯈꯛ ꯁꯦꯝꯂꯝꯃꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝꯒꯤ ꯃꯇꯨꯡꯗ ꯂꯩꯅꯨꯡꯒꯤ ꯀꯥ ꯑꯆꯧꯕ ꯑꯃꯈꯛ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯁꯤꯡ ꯆꯟꯕ ꯁꯥꯔꯒ ꯃꯆꯥꯅꯨꯄꯤ ꯄꯣꯠꯁꯤꯜꯂꯒ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯌꯨꯝꯗꯨꯗ ꯆꯠꯂꯝꯃꯦ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯗꯨ ꯕꯣꯔꯥ ꯀꯌꯥꯃꯔꯨꯝꯗ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯍꯥꯟꯖꯤꯜꯂꯒ ꯊꯝꯂꯝꯃꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯈꯨꯠꯇ ꯁꯤꯡ ꯈꯔ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯄꯨꯝꯅꯃꯛꯁꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯍꯦꯃꯟꯇ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯣꯟꯅ ꯁꯅꯥ ꯂꯨꯄꯥꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯦ꯫ ꯑꯗꯨꯒ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯊꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯣꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯅꯨꯡꯒꯤ ꯀꯥꯗꯨꯗ ꯊꯝꯂꯝꯃꯦ꯫ ꯁꯅꯥ ꯂꯨꯄꯥ ꯕꯣꯔꯥꯗ ꯍꯥꯟꯕ ꯑꯃꯗꯤ ꯑꯍꯤꯡꯗ ꯂꯣꯟꯅ ꯍꯣꯟꯕꯒꯤ ꯊꯕꯛꯁꯤ ꯆꯠꯊꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯒꯨꯝ ꯑꯗꯨꯃꯛ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯠꯇ ꯄꯥꯗꯕꯒꯤ ꯃꯇꯧ ꯎꯠꯊꯣꯔꯛꯇꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯈꯛ ꯁꯥꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯃꯔꯨꯝ ꯊꯝꯕ ꯉꯝꯂꯛꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯃꯟꯇꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯈꯪꯕ ꯃꯌꯥꯝꯅ ꯉꯛꯄ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯀꯥꯡꯕꯨꯅꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯀꯌꯥꯅꯗꯤ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯍꯨꯔꯥꯜꯂꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯈꯣꯏ ꯃꯁꯦꯜꯈꯛ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯄ ꯃꯇꯝꯗ ꯊꯤꯡꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯃꯛ ꯉꯥꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯦꯝꯇꯣꯟꯁꯨ ꯍꯝ ꯆꯥꯎꯔꯛꯇꯨꯅ ꯃꯁꯛ ꯃꯇꯧꯗ ꯅꯤꯡꯊꯤꯔꯕꯤ
ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯝꯁꯤ ꯃꯕꯨꯛ ꯐꯠꯇꯕ, ꯀꯂꯛ ꯈꯝꯕꯜ ꯌꯥꯝꯅ ꯆꯥꯎꯕ, ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯍꯦꯃꯟꯇꯅ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯁꯤꯗ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯒꯤ ꯋꯥꯐꯝꯁꯤ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯅ ꯀꯂꯛ ꯈꯝꯕꯜꯕꯒꯤ ꯃꯌꯥꯏꯅ ꯅꯤꯡꯊꯧꯗꯨ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯍꯦꯃꯟꯇꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯂꯟꯒꯩ ꯍꯦꯟꯒꯠꯍꯟꯒꯅꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧꯗꯨ ꯃꯅꯥꯏ ꯃꯁꯤꯜ ꯈꯔꯒ ꯂꯣꯏꯅꯅ ꯍꯦꯃꯟꯇꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯃꯟꯇꯁꯨ ꯅꯤꯡꯊꯧꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯗ ꯅꯤꯡꯊꯧꯒꯤ ꯄꯦꯟꯅꯅꯕ ꯁꯦꯕꯥ ꯇꯧꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯍꯦꯃꯟꯇ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯔꯨꯞ ꯍꯦꯃꯟꯇꯕꯨ ꯀꯣꯅꯨꯡꯗ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯍꯦꯃꯟꯇꯁꯨ ꯆꯥꯛ ꯀꯧꯔꯤꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯝꯃꯤ꯫ ꯆꯥꯛ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯆꯥꯛ ꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯍꯦꯃꯟꯇꯗ ꯃꯟꯇ꯭ꯔꯤꯒꯤ ꯐꯝ ꯑꯃꯈꯛ ꯄꯤꯔꯝꯃꯤ꯫ ꯗꯈꯤꯅꯥꯗꯨꯕꯨ ꯂꯠꯅꯕ ꯂꯩꯇꯅ ꯍꯦꯃꯟꯇꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯒ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯇꯧꯕꯗꯁꯨ ꯁꯔꯨꯛ ꯌꯥꯕ ꯍꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯦꯜ ꯄꯥꯏꯕꯇ ꯅꯠꯇꯅ ꯁꯛꯇꯤꯁꯨ ꯄꯥꯏꯔꯦ꯫ ꯇꯧꯅꯤꯡꯕꯇ ꯂꯩꯕꯥꯛꯁꯤꯗ ꯇꯧꯔꯝꯃꯤ꯫ ꯍꯦꯃꯟꯇꯅ ꯇꯧꯔꯤꯕꯁꯤꯗ ꯐꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯃꯕꯨꯛꯇ ꯂꯧ ꯇꯧꯔꯤꯕ ꯅꯤꯡꯊꯧꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯍꯦꯃꯟꯇꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯅꯕ ꯑꯗꯨꯒ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯃꯔꯨꯞ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯕꯥꯛꯁꯤ ꯉꯥꯛꯍꯧꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯔꯨꯞꯀꯤ ꯏꯆꯥꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯍꯥꯞꯂꯒꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯦꯃꯟꯇꯗꯨ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝ ꯈꯟꯈꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯂꯦꯞꯊꯣꯛꯅꯔꯝꯃꯤ꯫ ꯍꯦꯃꯟꯇ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯄꯥꯅ ꯃꯦꯝꯇꯣꯟꯕꯨ ꯐꯖꯅ ꯊꯦꯝꯅꯧꯔꯒ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥꯃꯔꯣꯝ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯦꯝꯇꯣꯟ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥꯕꯨ ꯀꯧꯔꯒ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯌꯥꯎꯕ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯎꯄꯨꯗꯨꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯃꯦꯝꯇꯣꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯇ ꯃꯈꯨꯠꯅ ꯁꯣꯛꯂꯨꯗ꯭ꯔꯕ ꯐꯤꯁꯤꯡꯗꯨ ꯉꯁꯤꯗꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯔꯒ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯎꯔꯤꯕ ꯐꯤꯁꯤꯡꯗꯨ ꯑꯁꯨꯝ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯐꯤ ꯑꯉꯧꯕ ꯃꯆꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯤ ꯑꯉꯧꯕꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯅꯣꯡꯃꯇ ꯃꯄꯥꯅ ꯅꯤꯡꯁꯤꯡꯂꯨꯕ ꯂꯩꯇ ꯀꯥꯎꯈ꯭ꯔꯕ ꯃꯅꯤꯒꯨꯝ ꯂꯪꯂꯕ ꯂꯩꯕꯥꯛ ꯂꯩꯗꯨ ꯌꯥꯎꯔꯝꯈꯤ꯫ ꯂꯩꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯒ ꯐꯤꯗꯨꯗ ꯏꯔꯝꯂꯤꯕ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅꯃꯛ ꯄꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯤꯁꯤꯡꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯜꯂꯒ ꯎꯄꯨꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯂꯩ ꯑꯗꯨꯕꯨꯗꯤ ꯃꯦꯝꯇꯣꯟꯅ ꯊꯝꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯦꯝꯇꯣꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯛꯂꯦ꯫ ꯃꯦꯝꯇꯣꯟꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯤꯗ ꯃꯊ꯭ꯋꯥꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯦꯝꯇꯣꯟꯕꯨ ꯃꯍꯥꯔꯥꯅꯤ ꯍꯥꯞꯂꯒꯅꯤ ꯍꯥꯏꯕꯁꯤꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯃꯦꯝꯇꯣꯟꯗ ꯃꯍꯥꯔꯥꯅꯤ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯕꯤ ꯂꯩꯔꯦꯟꯗꯨ ꯃꯀꯣꯛꯇꯒꯤ ꯐꯖꯈ꯭ꯔꯕ ꯂꯨꯍꯨꯞꯇꯨ ꯂꯧꯊꯣꯛꯂꯒ ꯃꯦꯝꯇꯣꯟꯒꯤ ꯃꯀꯣꯛꯇ ꯅꯤꯡꯊꯧꯅ ꯎꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟꯕꯨ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯒꯣꯏ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯍꯦꯃꯟꯇꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯏꯀꯨ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯣ꯫ ꯑꯁꯣꯝꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡꯗꯨꯁꯨ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯊꯝꯂꯁꯤ꯫ ꯃꯗꯨꯗ ꯍꯔꯥꯎꯕꯅ ꯃꯊꯣꯏ ꯀꯥꯔꯕ ꯍꯦꯃꯟꯇꯗꯤ ꯀꯔꯤꯁꯨ ꯏꯈꯟ ꯈꯟꯊꯔꯨꯕ ꯇꯧꯗ
मागी सना लुपा कया मरुम लेनुंगी कादुदा लेहौरी हाइना निंगथौदा हाइरम्मे मदुदगिदी निंगथौना महाकी थाजनिंगाई ओइरबा मनाई खरगा लोइनना चटलगा अहिंगदा लौरुरसि हाइना हाइरम्मे निंगथौगी वादु हेमंतसु यारे हाइबगा तौबगा अहिंगी मतम मिसिक मिराव खोल ताद्रबा मतमदुदा अचौबा सनगारी अमदा मनाई मसल खरगा लोइनना सना लुपा सिंगदु लोइनमक होलम्मे अदुबु लोइबा कौबदी पाक हेक लेरमदे अकोनबगी संपोतु होलकपगी लंबीदा लमखांगदा निंगथौना हेमंतबु मंगक कक्लगा हातोखिरम्मे मथंगी नुमित्ता हेमंत सिरगा तारंबगी पाउना लेबाक्तु पुंजाउ थिलम्मे महारानी मेमतोनसु मपासीबगी पाउदु ताबा मतमदा मागी का मनुंगदा लोना हिक हिक कपचरम्मे महाकना खल्ले करिगुम्बा सेल परमद्रबदी ngasi mapana siribasi siramloi ningthaugi langda mapabu thuribani haina mahakna mayak sengna khanglamme pumnamaksi leibak leidu leirambadagi thoklibani haibasi khalluba matamda nungaitaba asum henjilakhe matamduda mahakna tuminna purakhiba leibak leidu puthoklaga yenglamme tanja simaktada kaduda ningthau sanglakpagi samin phanglamme khudakta pakhatpoi lakpoi tawpham khangdabadagi मेमतोना लेबाक लेदु मयाद होक्सिनदुना योसिन खिरामे निंगथौना मागी मनाक्ता चंसिलक्लगा मपुकनिंग थेमजिनबिरमे असुमना अमुक नुमित खरनीदि हौख्रे मसिगी मतुंगदा महारानी ओइजरबसु मेमतोनबु निंगथौना मफम खंगना ओटपनैबा लेप्तना तौबा हौरखे मतमगी मतुंग इन्ना मेमतोनसु नाउपुरखे अमरोमदा मतम सुपदा निंगथौना खलमे मदुदी अदुक यामना लाइरबा हेमंतना असुक यामलबा मरल मथुम सिंगसी कमदौना लेरमलिबा जातनो खनबा याबा खल्लबगी मतुंगदा पाउखुम करिसु फंगद्रबदा निंगथौना महाका नकनबा अमाइबी अमगी मनाक्ता लाक्लगा वारम पुमनमक यंगलम्मे मतमदुदा अमाइबीदुना यंगबदगी वारम पुमनमक खंगलदुना हेमंतना फंगखिबा लेइदुगी मतंगदा निंगथौदा हाइरमे हारिबा लेइदु मेमतोनगी पुकनुंगदा हौजिक यावरगा लेरे हाइना हाइरमे मसिगी मतुंगदा पंथबा तौदा निंगथौना मेमतोनबु उमंग अमदा पुसिलक्लम्मे अदुगा हिंगना मेमतोनगी मबुकदुदा थांगना होगाइदुना लेइदुबु यावब्रा हाइना कोइथि थिरमे असुम तौबसिदा मेमथोइसु लाव खोंबा कया तौरमलगा अदुमक मथोइ थाखरे अदुबु लेइ अदुदी थेंगनरमदे अदुदगिदी अमुक मेमतोनगी मसादु मतुप कक्थलम्मे असुमना तौर फावदसु लेइदु थेंगनरमदे मसिदगिदी निंगथौदु अदुकी मतिक सावगलक्खे ई पुंगतै तैरबा ममाय ममित्तुगा लोइनना मसिन थीबा अमाइबीदु हालगे खंदुना अमाइबीदुगी मनाक्ता लाक्लम्मे अमाइबीदुगी मयुम हेक यौबगा करिसु वाहंग पावहंग तौदा अमाइबीदुसु मंगा कक्लगा हातोखे असोमदना कमदौरी उमंगदा तहौरीबा मेमतोनगी अकक्पा मसा सिंगदुदगी चेंथरक्लीबा ई सिंगदु लोइनमक पुनसिनरक्तुना अंगांग नुपी मचा अमखक ओलक्खि अंगांगदुगी खुजिनदु सनागी खुजिन ओइरमे अदुगा मेमतोनगी सादोंग सिंगदुना मनम नुंगसिराबा कबोकलै ओइना ओलक्खि कबोकलैदुगी मखोंगदगी सनागे कुराक सिंग पाइथोरक्तुना लैनुंगी लाइरेंबीदु अमुक ओलक्खि अदुगा लाइरेंबी अदुना अंगांगदु कोनबा मुकागे फी अमखक थोहल्लगा फीदुदा तेंजिंगला हाइना मयक सेंगना थारम्मे अदुगा हारिबा फीदुना अंगांगदु योमसिनबीरगा लाइरेंबीदु मफमदुदगी अदुमक मांगखिरम्मे वारीसी सांगमनबना मरम ओइरगा ngasiगीदी अहानबा सरुक मसिदा लोइसिनजगे हयेंग सोइदनमक अनिसुबा अरोइबा सरुकतु हापचरक्के।